ꯑꯍꯥꯟꯕꯗ ꯃꯨꯚꯤꯁ ꯔꯤꯚꯤꯜ ꯃꯅꯤꯄꯨꯔꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯨꯚꯤꯁ ꯔꯤꯚꯤꯜ ꯃꯅꯤꯄꯨꯔꯅ ꯋꯥꯔ ꯑꯦꯛꯁꯟ ꯀꯦꯇꯦꯒꯣꯔꯤ ꯃꯅꯨꯡ ꯆꯟꯕ ꯕꯣꯂꯤꯋꯨꯗ ꯃꯨꯚꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯦꯝ ꯕꯍꯥꯗꯨꯔ ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤ 2023ꯗ ꯔꯤꯂꯤꯖ ꯇꯧꯗꯨꯅ IMDbꯒꯤ ꯔꯦꯇꯤꯡꯗ 10ꯒꯤ ꯃꯅꯨꯡꯗ 7.7 ꯐꯪꯂꯤ ꯃꯨꯚꯤ ꯑꯁꯤꯗ ꯃꯔꯨ ꯑꯣꯏꯔꯤꯕ ꯁꯛꯇꯝ ꯂꯥꯡꯂꯤꯕꯁꯤꯡꯗꯤ ꯁꯦꯝ ꯃꯅꯤꯛꯁꯣꯒꯤ ꯁꯛꯇꯝꯗꯅ ꯕꯤꯀꯤ ꯀꯣꯁꯜ ꯁꯤꯂꯨ ꯕꯣꯗꯦꯒꯤ ꯁꯛꯇꯝꯗꯅ ꯁꯥꯅꯤꯌꯥ ꯃꯥꯜꯍꯣꯇ꯭ꯔꯥ ꯑꯁꯤꯅꯆꯤꯡꯕꯅꯤ ꯃꯨꯚꯤ ꯑꯁꯤ ꯃꯅꯤꯄꯨꯔꯤꯗ ꯍꯟꯗꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯆꯤꯊ ꯅꯥꯟꯗꯧꯕ ꯌꯥꯎꯔꯕꯁꯨ ꯃꯨꯚꯤꯁ ꯔꯤꯚꯤꯜ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯅꯣꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ ꯁꯦꯝ ꯕꯍꯥꯗꯨꯔ ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯔꯦꯡ ꯑꯃꯗꯤ ꯑꯍꯥꯟꯕ ꯐꯤꯜꯗ ꯃꯥꯔꯁꯦꯜ ꯑꯣꯏꯈꯤꯕ ꯁꯦꯝ ꯃꯅꯤꯛꯁꯣꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯕꯥꯏꯑꯣꯒ꯭ꯔꯥꯐꯤꯀꯦꯜ ꯋꯥꯔ ꯗ꯭ꯔꯃꯥꯒꯤ ꯐꯤꯂꯝ ꯑꯃꯅꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯁꯤꯟꯁꯤꯡ ꯑꯁꯤ ꯁꯥꯡꯂꯕ ꯁꯦꯝꯒꯤ ꯄꯨꯟꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯅꯝꯕ ꯃꯔꯝꯅ ꯁꯤꯟ ꯑꯃꯗꯒꯤ ꯁꯤꯟ ꯑꯃꯗ ꯎꯠꯂꯛꯄꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯍꯤꯁꯤꯡꯗ ꯀꯔꯤ ꯀꯔꯝꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯃꯆꯥ ꯈꯥꯏꯅ ꯎꯠꯂꯤ ꯕ꯭ꯔꯤꯇꯤꯁꯅ ꯏꯟꯗꯤꯌꯥꯗ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯇꯝꯒꯤ ꯏꯟꯗꯤꯌꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯍꯤꯁꯇ꯭ꯔꯤ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯎꯠꯄ ꯃꯔꯝꯅ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯁꯤꯟ ꯑꯃꯗꯒꯤ ꯁꯤꯟ ꯑꯃꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯍꯤꯁꯤꯡ ꯎꯠꯇꯨꯅ ꯁꯝꯖꯜꯂꯛꯄ ꯃꯇꯝꯗ ꯃꯌꯥꯝꯅ ꯆꯃꯝꯅꯗꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯍꯧꯕ ꯁꯤꯟꯃꯛꯇꯗ ꯎꯔꯤꯕꯁꯤ ꯁꯦꯝ ꯃꯅꯤꯛꯁꯣꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯆꯍꯤ ꯐꯥꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗꯅꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥ ꯁꯦꯝꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯝꯕꯗꯨ ꯎꯔꯤ ꯁꯦꯝꯒꯤ ꯃꯃꯤꯡ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯁꯥꯏꯔꯁ ꯍꯥꯏꯅ ꯊꯣꯜꯂꯝꯈꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯊꯪꯅꯕꯗ ꯍꯨꯔꯥꯟꯕ ꯆꯪꯂꯝꯕꯩ ꯄꯥꯎ ꯑꯃꯈꯛ ꯂꯩꯔꯝꯈꯤ ꯑꯃꯗꯤ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯍꯨꯔꯥꯟꯕ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯗꯨꯁꯨ ꯁꯥꯏꯔꯁ ꯀꯧꯏ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄꯗꯩ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯃꯈꯣꯏ ꯑꯅꯤꯅ ꯃꯆꯥ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯁꯥꯏꯔꯁꯀꯤ ꯃꯃꯤꯡ ꯑꯁꯤ ꯍꯣꯡꯗꯣꯛꯅꯕ ꯈꯟꯅꯔꯝꯈꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯎꯠꯂꯛꯂꯤꯕ ꯁꯤꯟ ꯑꯁꯤ 8 ꯒꯣꯔꯈꯥ ꯔꯥꯏꯐꯜꯁꯇ ꯂꯩꯕ ꯂꯥꯟꯃꯤꯁꯤꯡꯅ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯑꯣꯏꯔꯤꯕ ꯖꯦꯅꯔꯦꯜ ꯊꯣꯛꯂꯛꯄꯗ ꯁꯦꯂꯨꯠ ꯇꯧꯔꯝꯕꯗꯨ ꯎꯔꯤ ꯄꯔꯦꯡ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯒꯣꯔꯈꯥ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯖꯦꯅꯔꯦꯜ ꯑꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯌꯦꯡꯁꯤꯜꯂꯤ ꯃꯁꯤꯗꯒꯤ ꯖꯦꯅꯔꯦꯜ ꯑꯗꯨꯅ ꯒꯣꯔꯈꯥ ꯔꯥꯏꯐꯜꯃꯦꯟ ꯑꯃꯗ ꯅꯍꯥꯛ ꯀꯔꯤ ꯃꯤꯡ ꯀꯧꯏ ꯍꯥꯏꯅ ꯍꯪꯂꯤ ꯔꯥꯏꯐꯜꯃꯦꯟ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯍꯔꯀꯥ ꯒꯨꯔꯨꯡ ꯀꯧꯏ ꯍꯥꯏꯔꯛꯄꯗ ꯖꯦꯅꯔꯦꯜ ꯑꯗꯨꯅ ꯑꯃꯨꯛ ꯑꯩꯍꯥꯛꯀꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯍꯥꯏꯅ ꯍꯪꯂꯝꯈꯤ ꯍꯧꯖꯤꯛ ꯃꯈꯣꯏꯕꯨ ꯌꯦꯡꯁꯤꯜꯂꯤꯕ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯖꯦꯅꯔꯦꯜ ꯑꯁꯤꯒꯤ ꯐꯨꯜ ꯅꯦꯝ ꯁꯦꯝ ꯃꯅꯤꯛꯁꯣ ꯍꯥꯏꯔꯤꯕ ꯃꯤꯡ ꯑꯁꯤ ꯍꯔꯀꯥ ꯒꯨꯔꯨꯡꯅ ꯑꯍꯧꯕꯒꯤ ꯃꯤꯡ ꯁꯦꯝꯇꯃꯛ ꯅꯤꯡꯁꯤꯡꯕ ꯃꯔꯝꯅ ꯐꯨꯜ ꯅꯦꯝ ꯑꯗꯨ ꯍꯥꯏꯅꯕ ꯍꯣꯠꯅꯕꯗ ꯈꯪꯍꯧꯗꯅ ꯃꯍꯥꯛꯅ ꯁꯦꯝ ꯕꯍꯥꯗꯨꯔ ꯀꯧꯏ ꯍꯥꯏꯅ ꯖꯦꯅꯔꯦꯜ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯈꯤ ꯍꯥꯏꯔꯤꯕ ꯃꯤꯡ ꯑꯗꯨ ꯇꯥꯕꯗ ꯖꯦꯅꯔꯦꯜ ꯁꯦꯝ ꯃꯅꯤꯛꯁꯣꯁꯨ ꯃꯣꯃꯣꯟ ꯇꯧꯅ ꯔꯥꯏꯐꯜꯃꯦꯟ ꯑꯗꯨꯗ ꯌꯦꯡꯂꯤ ꯕꯍꯥꯗꯨꯔ ꯍꯥꯏꯕꯗꯤ ꯊꯧꯅꯥ ꯐꯕ ꯍꯥꯏꯕꯅꯤ ꯀꯔꯤꯒꯤꯗꯃꯛ ꯁꯦꯝ ꯃꯅꯤꯛꯁꯣꯕꯨ ꯁꯦꯝ ꯕꯍꯥꯗꯨꯔ ꯍꯥꯏꯅ ꯈꯪꯅꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗꯒꯤ ꯁꯣꯏꯗꯅꯃꯛꯀꯤ ꯎꯔꯒꯅꯤ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯁꯥꯏꯔꯁ ꯍꯥꯏꯅ ꯊꯣꯜꯂꯝꯕ ꯃꯤꯡ ꯑꯁꯤ ꯁꯦꯝ ꯃꯅꯤꯛꯁꯣꯗ ꯍꯣꯡꯈꯤꯗꯨꯅ ꯃꯍꯥꯛꯅ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯅ ꯊꯧꯅꯥ ꯐꯅ ꯂꯧꯔꯝꯕ ꯊꯧꯗꯥꯡꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯃꯈꯥ ꯇꯥꯕ ꯁꯤꯟꯁꯤꯡꯗꯒꯤ ꯎꯠꯄ ꯍꯧꯔꯛꯂꯤ ꯍꯧꯖꯤꯛ ꯎꯠꯂꯛꯂꯤꯕ ꯁꯤꯟ ꯑꯁꯤ 1933ꯒꯤ ꯃꯇꯝ ꯑꯗꯨꯒꯤ ꯃꯨꯁꯣꯔꯤꯗ ꯂꯩꯕ ꯀ꯭ꯂꯕ ꯑꯃꯗꯅꯤ ꯃꯇꯝ ꯑꯁꯤ ꯕ꯭ꯔꯤꯇꯤꯁꯅ ꯏꯟꯗꯤꯌꯥꯕꯨ ꯄꯥꯜꯂꯤ ꯗꯦꯍꯔꯥꯗꯨꯟꯗ ꯂꯩꯕ ꯏꯟꯗꯤꯌꯟ ꯃꯤꯂꯤꯇꯔꯤ ꯑꯦꯀꯥꯗꯃꯤꯒꯤ ꯑꯍꯥꯟꯕ ꯕꯦꯁꯀꯤ ꯃꯤꯂꯤꯇꯔꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯕ ꯅꯍꯥ ꯑꯣꯏꯔꯤꯕ ꯀꯦꯗꯦꯠ ꯁꯦꯝ ꯃꯅꯤꯛꯁꯣꯅ ꯃꯍꯥꯛꯀ ꯄꯨꯟꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯃꯤꯟꯅꯕ ꯑꯇꯣꯞꯄ ꯀꯦꯗꯦꯠ ꯑꯅꯤ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯄꯨꯟꯅ ꯀ꯭ꯂꯕ ꯑꯁꯤꯗ ꯂꯥꯛꯂꯤ ꯀꯦꯗꯦꯠ ꯑꯃꯅ ꯁꯦꯝꯗ ꯀ꯭ꯂꯕ ꯑꯁꯤꯗ ꯆꯪꯗꯨꯅ ꯂꯩꯊꯣꯛꯂꯕꯗꯤ ꯃꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯆꯩꯔꯥꯛ ꯐꯪꯂꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯟꯅꯕ ꯇꯧꯔꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯁꯦꯝꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯕꯨ ꯉꯝꯗꯨꯅ ꯃꯣꯡ ꯍꯥꯗꯅ ꯀ꯭ꯂꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯝꯃꯤ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯈꯤꯔꯝꯃꯤ ꯀ꯭ꯂꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯦꯝꯅ ꯐꯣꯔꯦꯅꯔ ꯅꯨꯄꯤ ꯑꯃꯒ ꯅꯣꯛꯈꯦꯗꯨꯅ ꯃꯇꯝ ꯂꯧꯗꯨꯅ ꯅꯨꯡꯉꯥꯏꯊꯣꯛꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯑꯅꯤꯗꯨꯅ ꯃꯈꯣꯏꯁꯤ ꯄꯨꯡ 7ꯗ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯄꯨꯡ 7:30 ꯇꯥꯔꯦ ꯍꯟꯅꯕ ꯇꯧꯔꯁꯤ ꯍꯥꯏꯔꯝꯃꯤ ꯁꯦꯝꯅ ꯑꯃꯨꯛꯀꯁꯨ ꯃꯣꯡ ꯍꯥꯗꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯅꯤ ꯃꯇꯝꯒꯤ ꯈꯣꯡꯆꯠ ꯍꯥꯏꯔꯤꯕꯁꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯄꯨꯡ 10:30 ꯑꯃꯨꯛ ꯇꯥꯔꯛꯂꯒꯅꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯄꯨꯡ 11:30 ꯇꯥꯗꯨꯅ ꯃꯊꯪ ꯄꯨꯡꯗꯤ ꯑꯁꯨꯝ ꯇꯥꯈꯤꯅꯤ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯑꯦꯀꯥꯗꯃꯤꯗ ꯍꯟꯈꯤꯕꯗ ꯆꯩꯔꯥꯛ ꯐꯪꯂꯒꯅꯤ ꯈꯟꯗꯨꯅ ꯄꯥꯈꯠꯂꯤꯕ ꯃꯈꯣꯏ ꯑꯅꯤꯅ ꯁꯦꯝꯗ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯈꯣ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯕꯁꯁꯨ ꯃꯤꯅꯤꯠ 15ꯒꯤ ꯃꯅꯨꯡꯗ ꯆꯠꯀꯗꯕ ꯑꯁꯤꯗ ꯌꯥꯍꯧꯗꯨꯅ ꯍꯟꯈ꯭ꯔꯒꯦ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗꯩ ꯆꯠꯀꯦ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯁꯦꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯐꯥꯗꯨꯅ ꯑꯥꯔꯃꯤ ꯑꯣꯏꯕꯒꯤ ꯑꯍꯥꯟꯕ ꯔꯨꯜ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤꯗ ꯅꯤꯡꯁꯤꯡꯂꯝꯃꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯉꯥꯏꯍꯥꯛ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤ ꯀꯅꯥꯝꯇ ꯍꯨꯟꯗꯣꯛꯂꯒ ꯊꯅꯝꯗꯕ ꯑꯁꯤꯅꯤ ꯃꯗꯨꯗ ꯁꯦꯝꯅ ꯇꯣ ꯑꯗꯨꯅꯤ ꯂꯥꯛꯃꯤꯟꯅꯔꯕꯗꯤ ꯄꯨꯟꯅ ꯍꯟꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯄꯤꯔꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛ ꯐꯝꯊꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯎꯄꯥꯏ ꯂꯩꯇꯅ ꯁꯦꯝꯕꯨ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯕ ꯇꯥꯔꯤ
Mathangi nonganbada makhoi ahum adu bus amada tongduna training tawbam academy da halaklami. Wal khariba duda makhoi ahum adu lona songsinduna manungda sangsilakpadu uri. Adubu makhoi gi leibam adu yausilakpadadi ayuki peret chatkadabagi mayam tholakambadu makhoina uraklami. Asumna makhoi ahum adu peret yaukhidaba amadi sana patham ngaktabagi damak ahanbada corporal Sam Manik sobu serak fanglagani haina lautholami. Makhatana mahaksi Indian Military Academy da ahanba serak fangba gentleman cadet ama oire haramki. Sam gi nakal da leptuna leiriba makhoi ani su serak fanglagani haina lauthorakpada Sam na marak thalakladuna haraklami. Masi makhoi gi maral nate aina makhoi bu force tawkhibani. Sam gi wafam adu tabda mahaku makhatana wahi amata fongdoktanaba khangalakladuna makhoi ahumbu berekta lengdana numit 15 leinaba amadi karigumba makhatana akaiba thabak ama tawraklabadi yumda hangani haina lautholamki. Masigi tungda uribasi Sam na walking chelingaida mahaka training tawminariba marup singa thengnaraduna sairak fangliba Sam da hojikti nahak pelaba natra haiduna phagi tawraklamki. Maduda Sam na club da numidang leiruba du yamna nungaiba oikhi haino onthoklago oina pakhum piramki. Mahaki marup singa duna makhata aduna haraklami numit 15 asi nungai horo hapta ahum leiragadi nangna nungairiba du matup tana sa kakpadona kakhragani tika khan laklagani hairamki. Panba yabadi tika khan hariba miyoi asisu Indian Military Academy da Sam gi junior batch ama oina training tawminariba rival cadet amani. Sahi gi oina sinba boxing match amada Sam amadi tika khan punna weight category amada taminari. Asumna numit kharagi matungda boxing match adu hauraduna makhoi ani akanba mong amada lamba toromki. Aurakpadadi tika khana Sambu ngamtak salamki. Adubu aroibadadi Sam na tika gi asoiba amada khudong saba lawduna mahapu maithiba piramki. Mai paklaba Sam na tika da fajana funakhre haibada tika na serious tana mathangdadi mai pakpasi aigi oigani haramki. Maduda Sam na yengnarasi haina ring adugi manungda pakhum piri. Masidagi sinasi 1935 ki matamda Lahore da leiba Royal Scots headquarter da ulakli. Indian Military Academy day training loiraba tungda Sam Manik sobu second lieutenant oina Ferozpur da station tawduna leiba 12th Frontier Force Regiment ki 4th Battalion da nauna posting pirakpagi sign adu mahakna tawrambadu uri. Masigi matungda hojik amuk uribasi posting mafam da Sam bu ahanba ubada atopa mahaki makhataba lanmisina karim kathaina duna makhoi masel wari sari. Maduda Sam si platoon commander ni haiba fawasi makhoina khanglabasu makhatana makhoi gi platoon commander si nupina oire haina nok kheduna makhoina karimnari. Nakanda larik paduna famlaga leiriba Sam na tarabasu karisu thoidokwa haiduna makhoida yenglamlaga mafam adudai thokhirami. Mathangi numita Sam na sanaba loiduna halakpada mahak pungarang atamnana karimna khiba miyoi aduna high jump ama chongnaba honabada mai pakhidaba adu Sam na uramki. Maduda Sam na mafam aduda sangsilaktuna miyoi aduna chongba ngamkhidaba awangba adu mahakna chonglamki. High jump adu yengliba mayam aduna hauna khubak khurami amadi thabak noina pakhum piriba Sam na nupa adugi manakta sangsinduna hairami nupina fawba masigi awangba sidi chongba ngami aduga masamu faba wang chawba nangnadi chongbadi ngamde. Hojikti Dilsar ko nupa aduna karim kathaina khibagi asoibadu khangjarakduna matomta Sam gi wafam adu tarubada momon noksari. Numidangi matamda Sam gi manakta Dilsar na sanglaktuna mahak soikhre haina sengdolamki amadi masidagi makhoi ani sakhang maikhang naduna tinaraklami. Masigi tungda hojik uriba sina Lahore gi mafam amada Dilsar gi mamanabana invite toropa party amada Sam amadi Dilsar puna chapminarami. Sam na mahakti khangnaba kanamta yaude nangi namanabagi ni natomta oina satlu yadra haina fongdokli. Maduda Dilsar na gari thona haireklami ai tomta satke haina khalambani adubu party aduda nupi masak fajaba yamna yauromgani khalakpadai nanga satminanaba haurakpani akhoigi unita leiminariba mipum khodimakna nangna tawkhibadu loina khangi haina phagi jugai tawnaduna makhoi ani lakminaramki. Asumna party aduda silu bode kauba nupi ama leibadu urubada Sam na mitfam hongdana yengjarami amadi nupi adugi manakta sangsinduna makhoi ani sakhang maikhang narami. Nupi aduda Sam na mahak hainingbo wafam mayam ama lei adubu hojikti nahak urubadai haina makhatana haigi tawbada silu bode na haisingna marak thalakladuna haireklami party khudingda nupa loinamakna nangi adugumba sapmanaba boring chuba wafam singadu haiduna nupi bu laknanaba honakhiba ngaktani hairamki. Maduda Sam na harami nahakna mamangda amukta fawba takhidriba karigumba wafam ama ngasidi aina hairagani madudi aina nangbu soidana maki lohonglagani
asumna silubodena thajarudaba wafamsing adu tarubada mahakna wahi khara haige tawbada semna marak thalakladuna haireklami nahakna hainingliba wafamsing adu dance asi tawba loiraba tungda hairo haiduna manak aduda leiriba gramophone da semna nungsiraba isai ama thaduna makoi ani punna mayam adugi marakta sangduna jagoi samina khirami masigi matungda hosik sin asi sahi khara hojin khiduna 1942 da Amritsar da leiba semgi mayumda ulakli sahi kharagi mamang da lohong khraba sem amadi silu bode gi masa amasu hosikti leire thabak mafam dagi halakta ngai riba semgi matau adu ubada mahaki nupina khangna haireklami posting amuk kadai da sillabage amadi karam kanda mafam duda chatkani hanglamki masidagi sin asi hongkhiduna matam aduda songnariba malemgi ani suba lanjau da India gi thongjin maya da Europagi matang da marik sumna paudolambadu ulakli Japanese force singbu thengnanaba British singbu mating pangliba Indian army gi troops sing adu Burma da acting major oiraba semna lusingduna sangsilamki Indian troops singna sangsiliba aduna panthungfam yaurakanda lanmi mayam asi asa thak tawduna nongma potharaga leinaba semna wari saduna mayam adu leptana sali adubu khangowdana Japanese Air Force na plane da nongthakagi makhoi tamna nomai kapsinduna landarakpada lanmi mayam ama aso apan nangli adubu Japanese plane sing adu makhoi gi plane singna mayok na duna tana khirami aso apan nanglaba Indian troops sing adu mafam adudai satnaba honarakpada amuk hana atopa plane sing pasilakduna makhoina leiriba adu tamna bom thadaraklami masina maram oiduna lanmi sing adu ka hena misi mina mayoknari masigi tungda semna numidangi matamda British ki makok thongba lanmi amaga unarambadu uri maduda semna hairami attack aduda akhoi lanmi yankhai gi mayada siduna nongmai amadi gari na singba amang ata thokre adubu satharakhiba attack adu yengnaba Japanese dagi nate khoiga maikai amatada leiminaba marup singi plane dagi attack adu satharakhibani haina mahangna complain tawri maduda British lanmi gi lusingba aduna haireklami aranba information fangbadagi makhada saliba Indian troops sing adu Japanese troops singni haina khanbadagi nuaitaba thodok adu thokre adubu yeknaba Japanese singna thong ama control tawnaba honariba adu akoina thingadabani haibagi order adu ingadabani maram aduna nahangna nangi lanmi singda wari saduna ready da lehallu haina semda khangalaklami matau sumna semna mahaki lanmi singda satkadaba mission adugi matangda taklamki mahangna hairami Rengun yogadaba amata ngairaba lambi asi sitang bridge hariba thong asi lalagani kariguma Japanese singna Rengun lausan khrabadi akoisu maithiba nangadoribani maram aduna sitang bridge si Japanese singna control tawhanbadagi akoina thinghogadabani semna makhatani mission adugi tawgadaba akupa sing adu hairaba tungda mission asi yamna thuna pangthopa mathau tabana aso apan misi mina nangkhraba lanmi sing adu mission asi loidrifaba kemta pukhiroi hairami mahangna hairiba sing adu gyan tarabra haina lanmi mayam adu da hangbada mayam adu tumin leinaramki masidagi semna pairiba pointer adu makhada thadaraduna khonjel tapna haireklami ai khangi nakhoi numit mangani mapung phana tumdabida sada thakdana nathau pangtholi haibadu akhoi gi mi yankhai amasu lakpagi lambida thawai thakre madusu paw phongno hogdabana maram oiragani sikhibadu semna makhadana lanmi sing aduna mamangda takraba holy verse ama ningsingduna mayam aduda haireklami sotharaba mi singidamak lepiduna matomtana lanthengnariba mi adu thongna fabani mahak adu aso apan nangbadi yai adubu mahakna kaidunungda lanfamdagi mamai leiduna seloi semgi wafam adu tarubadagi soktharuraba lanmi sing adu nauhongnana thongna mayol songlakami amadi semna mayam aduda hayeng mission adugidamak akhoina lanthengnarasi hairamlaga mahak mafam adudai thokhirami mayamsu hausiti sem saduna punna ahuba khonjel amada lawminari movie asibu yengliba akoina hausiti khangle madudi army ama oina semda lusingba ama oibagi matik mayai adu sapsana yawi habasi akoina ure asumna mathangi numita sitang bridge hariba thong adugi manakta Indian lanmi singna Japanese bu thengnanaba sem saraklambadu uri matang aduda khangowdana Burmese nupa ama asopa nangduna Indian lanmi singna leiriba adomda sensilaklami mamangda Indian troops singna plan tawkhiba adugi tayonabada Japanese singna hana changsinkhre haibasi Burmese nupa adudagi khanglami asumna Japanese sing aduna khudum chandringai mamangda Indian troops singna sangsinduna attack tawnaba semna khangalami asumna nakan anigi marakta akan mamong amada khot thongnarami amadi Japanese sing aduna mafam ama lausinaba honarakpa adu Indian lanmi singna mai pakna thinglamki masidagi Japanese singna hana lausinkraba Buddha Hills koba atopa mafam asidasu semna lusingba lanmi kangbu amana satnaba honarakpada khot thongnabada sikhre khanna lairamba Japanese amana khangowdana semda hanjin nongmaina kapsilaklami nongmaina panduna soklaba semna handuna kapada Japanese lanmi adu su sirei
Mafam aduda lairiba lanmising aduna fibam luna soklaba semda yengduna mayam aduna semgi manakta sangsilaknaba tawri. Adubu soklaba measure semna mayam adubu Buddha Hills tamna leptana sangsin kinaba khangalami. Japanese singbu thengnanaba lanmising adu Buddha Hills tamna sangsin khre amadi soklaba semsu lanmi amana laying nabagidamak pukhirami. Nongmai maru mayam amana palabasu laibak fabadagi sem operation mai pakna tawduna hinglami. Mahangna military hospital da lairingaida 1942 gi February 22nd amadi 23rd mahangna Sitang Bridge da lawkhiba thodang adubu Burma operation asibu yengsiliba British Army Major General Cowen na sakhanglamkhi. Major Sam Maniksogi thodang adubu sakhangbu oina Gallantry Award fangbagi military cross thepiduna mahakbu ikai khumnabu ulamkhi. Masidagi sinasi amuk haujin khiduna Second World War loikraba matung 1947 gi March thada New Delhi da leiba Sam gi yumda Mahaki kalik Major Yaya Khan laktuna Sam gi family ga punna wari watai saduna saglen ama saminari. Sam amadi Yaya Khan sak sana sana haukiba Burma operation da thengnakiba mayoknakiba singi matangda wari sanari. Wari sing adu taramba Sam gi nakanda famliba mahaki nupi adu mafam adudagi hogotuna thokhirami. Maduda Yaya Khan Sam da harami lan na akoida wari sing lahelabasu nupi sing dadi lan asina nuaitaba awabagi masak ama oi haina fongdolami. Sam amadi Yaya Khan anigi marakta kalik ama oibagi leinariba mari asi kari karamba fibamda oikhibage haibasi movie asigi makhataba saruktagi soidana maki uragani. Hojik amuk mathangi sinasidana Major Sam amadi Major Yaya Khan puna gari amada tongduna makoigi office tamna wari sanaduna lakminari. 1947 hariba sahi asi Indiana British tagi ning tamba fangkhiba matam aduni amadi ning tamlamdai mikup adumaktada British na punna laiminaramba India amadi Pakistan bu partition tawduna tongan balam ani thokna khaidongna khibani. Major Yaya Khan Sam da harami laibak asi khaidonaragani haire Hindu singna namna taba mafam singi laibak ama aduga Muslim singna namna taba mafam gina Muslim nation ama Sam lagani hairi. Asumna makoi ani edu office yauraduna sangminaraklami amadi Yaya Khan Sam da makhatana haireklami. Mr. Zinana nangonda personally oina Pakistan Army da yaunaba hairakpagi paw adu aisu tarai aduna nahak kari warep laurabage nangdi Hindu amasu nate matau karamna nahak Indian ama oigadoribano hanglamkhi. Panba yabadi Mr. Zina hariba miyoisi Pakistan bu tonganba nation ama oinaba honabada chauna thodang lawkhiba Muslim League lusingba amani amadi Sam bu Pakistan Army da yaunaba haribani. Yaya Khan gi wafam sing aduda Sam na chauthok amaga loinana pakhum piraklami. Ai Amritsar da pokpani aigi nupina Bombay dagini aduga aihakna hojik Delhi da thabak tawduna leiri sidagi henba kaya yamna aihakpu Indian ama oikho haribano. Asumna Sam na wafam sing adu fongdoklamlaga makoi ani edu masa masagi kada sangna khirami. Masina amukosu takle madudi Sam si maraibak majati nungsibagi sapchaba ihul adu yauduna hojiksu laibak asigi damakta mahakna makhatana thodang sing lawkhini haibasi. Masidagi Major Sam na ka manungda sanglakpada India amadi Pakistan gi lam saruksing khaidoknaragani haibagi order adu piraklami amadi India map manungda leibasingna Indian Army oihoragani aduga Pakistan lam sarukta leibana Pakistan Army oikhragani haina mahaki makhataba kalik amana haireklami. Wafam sing aduda Sam na ngahak khallaga ka adugi manungda leiriba miyoi sing aduda mahakna khangalami madudi Indian Army na Pakistan territory gi map sing adugi copy sing lahodri fawa makhoyi haibadi Pakistan gi map sing adu office asidagi pithokiba yaroi hairamki. Masigi matungdana hojik sinasidana amuk India amasung Pakistan partition tawramdai gi matamda lanmi mayam ama punbagi thawramda Pakistan Army da yaukhagadaba Major Yaya Khan yu ngauri kainaramdai gi mapungni nungsina wafam khara mayam gi mafamda thamlamki. Maduda mahakna harami ngasidi aikogi ithakta minungsi khangdaba choice ama khannaba hairare British singna akoibu ot samadi sangom punna punsin badongna tona tinana punsin bire aduga hojikna amuk sangom dagi ot sadu khaidoknaba hairakle seliba uniform asigi masu asi aikogi ida yaukhrabani aduga hojikna amuk makhoina akoida masu atopa ama khannaba hairakle. Asumna mahakna aroibada to the army haiduna pairiba glass adu thangatuna mayamda cheers tawramki. Mayamnasu to the army haiduna cheers tawri. Mafam aduda laptakna lepaga Yaya Khana haibudu taramliba Major Sam di to the Indian Army haina tapna mahaksu cheers tawri. Asumna Sam amadi yu ngauraba Yaya Khan punna Sam gi baita tongduna halakminari. Yu ngaubana satpa fawa ningthina ngamdraba Yaya Khan bu mahaki mayumda Sam na pusinbiri. Maduda Yaya Khana haireklami Sam
Nahak amadi nangi bite asi partition tawraba matungda soidanamaki aina miss tawragani aibu nakhoi anina section senabiduna lakhibani wafam aduda semna mahaki bite adu Yaya Khan gi ojaro haramki adubu Yaya Khan lupa lising amaga songa semda piba tai haramki madu tabda Yaya Khan sembu kayada thamoi kalliba mino nangi bite asibu aingonda yonsilai haina fongdoli semna amuk pakum piraduna haraklami thamoi kanba nate maram sabaduni haribasi bite asi mapalda thanamlage amadi paisa adu kona tharaklo asumna semna hiptuna leiriba Yaya Khan da aroibo ina good night aigi marup goodbye hairamlaga mahak mafam adudagi thokhirami masidagi sinasi August 12 1947 da amuk ulakli hojik uribasi princely state oiriba Jammu and Kashmir amadi India ani gi marakta hojik leinariba mari asida makatana lengdana adum leithanabagi standstill agreement gi yana serol aduni uribasi hairiba yana serol asi ani suba akoina sin asida uribasi standstill agreement amana India amadi Jammu and Kashmir ani gi marakta sign tawgadaba oiba aduga atopa sap manaba amana Pakistan amadi Jammu and Kashmir ani gi marakta sign tawgadaba oiri masidagi amuk Indiana British tagi 15 August 1945 ta ning tamba fangduna Jawaharlal Nehru gi ning tambagi mikup aduda mahaki maming leiraba Trust with Destiny gi speech adu parliament ta pirambadu uri masigi tungda India da matam aduda leiriba interim government ki ahanba prime minister oiriba Jawaharlal Nehru amadi Deputy Prime Minister Sardar Vallabhbhai Patel na punna ka amada leiringaida chithi amakhak makhoi gi manakta pusilaklami chithi adu Jammu and Kashmir amadi Pakistan gi marakta standstill agreement adugi matangda Pakistan na pirakpa response adu oiramki chithi adugi matung ina lusingba singna pullaga wari saba howdri fawa Pakistan na Kashmir da action amata lokaloi amadi Jammu and Kashmir gi Maharaja Hari Singh na howdorakhiba standstill agreement aduda Pakistan na yaningba chithi aduda ulamki Jammu and Kashmir gi matangda Pakistan na pirakliba response adugi matung inade India su Jammu and Kashmir gi howdorakliba standstill agreement aduda yaba tarabra haina Jawaharlal Nehru na fongdokli maduda ka adugi nakanda famduna leiriba India gi aroiba Viceroy Lord Mountbatten na makhoi anida haireklami Jammu and Kashmir gi Maharaja na karamba leibakta tinba pambagi haibagi masagi oiba warep lowdri fawa standstill agreement aduda India na yaningba natraga yaningdaba wafam amata hairoidabani haibagi suggestion piramki panba yabadi India gi aroiba Viceroy Lord Mountbatten hairiba miyoi asina princely state singbu matamduda Indian Union da pusinaba honabada maru oiba thodang lawkhiba misak amani Mountbatten gi wafam adu tabada maribapu nuksijaba India gi Deputy Prime Minister Vallabhbhai Patel na hairami nahangna akoida hairiba sapmanaba wafam adu Pakistan da su haibra aidi ngaktaba ngamde British singna amata oiramba lebak asida laklaga divide and rule policy sanaraga Hindustan amasung Pakistan haina ani thongna khaidokpire haina mahakna pendaba wafam sing thamlamki maduda Jawaharlal Nehru na Vallabhbhai Patel bu themjilamki masigi tungda October 12 1947 da Jammu gi pon sariba mafam asida Pakistan tribal militia singna Pakistan lanmi gi matinga loinana princely state oiriba Jammu and Kashmir bu Pakistan na lawsanabagi damak khangowdana attack tawraktuna khudum chansilaklambadu uri masigi tungda chatharakliba attack aduga mari leinana Prime Minister Jawaharlal Nehru na awangba thaki mifam ama kauduna khanaramki maduda Nehru na Kashmir na hojik India gi mateng darkar oi haibo wafam thamlakpada Vallabhbhai Patel na wafam ama phongdoklami madudi India na Kashmir da mateng adu pidringai mamangda Jammu and Kashmir gi Maharaja Hari Singh gi oiba decision ama hana lahongadabani hairiba decision adudi Kashmir si India gi saruk amani haibisini Patel gi wafam aduda yanaraduna khudak asida India government ki secretary oiriba BP Menon amadi Sam Manik sobu Jammu and Kashmir gi capital Srinagar da chanabagidama khangalami Matau sumna Sam amadi BP Menon Srinagar tamna satpa horomki plan manungda Sam na Menon da harami Srinagar airfield adu light thande maram aduna numidang tadringi momangda Delhi gi dama khongsalakpa mathau tai wafam adu tabda Menon na hanglaklami maduna takpadi akoina pangthokdaba thabak asi pungkhai amagi manungda ni natra maduda Sam na harami latest report ki matung ina Pakistan gi tribal militia sing adu Srinagar dagi mile 35 khaktamak lapa mafam da yausilaktuna leikhre Karigumba makhoi na Pakistan Army gi mating na Srinagar da yausilaktuna Srinagar airfield adu loksin khrabadi Indian Army na Srinagar yorokpagi wafam leitre madu oirabadi akoina Kashmir bu mangjaragani haina khangalamki masina taklei madudi makoina Srinagar da laktuna pangthokadaba thabak asi yamna thuna pangthokdaba yaroi haibasini
asumna makoi adu Srinagar airfield da yorktuna khonglei thuna Jammu and Kashmir gi Maharaja Hari Singh gi manakta lakli makoi bu khawrangna ngaiduna leiramba Maharaja Hari Singh na makoi anibu unaramkhi asumna BP Menon na sem gi matengdagi Jammu and Kashmir na Indian Union da tingadabagi mathau taba legal document instrument of accession adu Maharaja Hari Singh na sign tawramkhi agreement adugi matung ina Jammu and Kashmir da sangsilakliba Pakistan gi tribal militia sing adu Indian Army sing na lanthengna duna taktokhiba haina su yanari sign adu tawba loiba matamdadi numit takhiduna pumamam lei amadi sem na mangjungna na Srinagar airport Menon bu lakpa ngairi amamba marak aduda Menon su Maharaja na sign tawkhibagi che sang sing adu paiduna airport da yausilakli Menon na sem da harami hojikti mamlabanina Delhi tamna paigedaba plane asi paikhatpasu yararoi aduna sign tawrukliba asibu karibu kanaribage madu tabada sem na nokfe tawraduna mangjongna na mahangna thorang tawkhibagi matung ina plane adu paikhatpa yanabagi dabak runway adugi nakieta pareng sana leptuna leiriba lanmi singna pairamba maira sing adu mathang mathang sukhalaklami madu ubada Menon na momo nokladuna sem da haireklami nahakpu aiga puna Srinagar da satnabagi damak tharakliba si hojikti urei khangle hairaduna makoi adu Delhi gi damak plane adu Srinagar thadukuna paikhalaklami masidagi plane manungda sem na tumina thongnau da yengduna famlaga leibadu ubada Menon na harami kari tawre sem mission asi mai paktuna halaklabasidi boss singnasu loina haraurani maduda sem na haraklami adubu aigi boss di harauroi aina mangonda soidana pung 8 ki mamangda yumda halakani hairambani mahaki wafam adu tabada Menon na nokli sem na makha taraduna haraklami hojikti nahaki mission dangni mai pakna losilibasi adubu akoina pangthokadaba mission di hojiktagi hobada ngairi masi hairaduna sin asidagi sign tawkhiba adugi matung ina Indian lanmi singna Kashmir da Pakistan gi mathakta tongan ba matamda laukhalakhiba action sing adu mathang mathang ulakli Kashmir India da tinkibagi paw yauna Indian lanmi singna Pakistan militia sing mafam kharadagi mai pakna taktokhiduna India gi masu ahum gi firal hai humna pahenbadu sin asida uri adum oinamak panba yabo wafam amadi Kashmir gi isu asi India amadi Pakistan na hojiksu loisinba ngamdana leiri masigi tungda mata masi hojin khiduna 1959 da Tamil Nadu da leiba sem gi leibam da amuk ulakli sem na thabak tawna radio gi pawda Indian National Congress ki anoba president oina thau punabagi damak Jawaharlal Nehru gi masanupi Indira Gandhi bu khan khibagi pawdu mahangna tari hojik Major General gi rank ta leiriba sem si Defense Service Staff College ki commandant oina su thau puri Tamil Nadu gi Wellington da leiba sem na puri ba Staff College asida matam adugi Defense Minister B.K. Krishna Menon amadi Chief of General Staff oriba Lieutenant General Brice Mohan Cole ga puna makhoi ahum Staff College asida lakminari college adugi manungda British na India da palingi matamgi British lusingba singi photo thelaga leiba du ubada Mohan Cole gi wakal da nungaitaba fauri campus manungda makhoi ahum adu wari sana duna sali makhoi ani dagi sem na makha taba rank ta leijarabasu army man ama oibagi sabsaba discipline amada leijariba sem ki responsing adu tabda makhoi ani adu ikaiba nungaitaba faurami masidagi sem no ulakhiba mong sing adu da pendraba defense minister amadi chief of general staff Mohan Cole na sem gi mathakta thabak khara lokhanaba lepnaramkhi asumna sembu anti national oi haibagi charge tawraduna mahaki mathakta court martial tawduna inquiry tawnaba lepnaramkhi Mohan Cole na mapung oiba thodang lawduna sem gi mathakta charging tawrukliba adudi India na ningtamba sahi 13 faraba fawa sem gi college aduda Britisher singbu latlaga thamba yauna tongan ba sem gi mathakta charging tawri hojik amuk sin asida uribasi sembu inquiry tawnabagi che aduni mathwai waraba sem gi nupi siluna sem da harami tawruklibasi personnel ni Mohan Cole na nangonda kalakpagi soidana maki oiramgani maduda sem na haireklami personnel oina nungainadaba si sangnai na thopa thodoni kari maram leidana bu Mohan Cole na aingonda nungaitaba leidoino maduda siluna amuk hairei nangna khaliba bu mi khudimaksi thamoi loina senglamgani karigumba makhoina ngamkhrabadi kamdogani haina siluna mathwai wajana hangli adubu sem na irai laina haireklami aigi punsigi khwaidagi chawba challenge adudi numidang aduda nahangna aiga jagoi sasi yarakhiba aduda mai pakhrabani aduna atopa lanfam singbusu aina thengnagani aibu thajo I am okay athuba matamda loinamak okay oiraklagani hairamkhi asum tawna semgi mathakta chathagadaba inquiry adusu horomkhi adubu leiribo afamdi semsi army singi marakta mahakpu miyoi ama anina yadrabsu anamba mi singnadi mahakpu respect over yaba asini
ꯃꯁꯤꯗꯒꯤ ꯁꯦꯝꯕꯨ ꯑꯦꯟꯇꯤ ꯅꯦꯁꯅꯦꯜ ꯑꯣꯏ ꯍꯥꯏꯕꯒꯤ ꯆꯥꯔꯖ ꯇꯧꯔꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯟꯀ꯭ꯋꯥꯔꯤ ꯆꯠꯊꯔꯤꯕ ꯑꯗꯨꯗ ꯋꯥꯐꯝ ꯑꯗꯨ ꯄꯨꯈꯠꯂꯛꯂꯝꯈꯤ꯫ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯅ ꯄꯨꯔꯤꯕ ꯁ꯭ꯇꯥꯐ ꯀꯣꯂꯦꯖ ꯑꯗꯨꯗ ꯏꯟꯗꯤꯌꯟ ꯂꯤꯗꯔꯁꯤꯡꯒꯤ ꯃꯍꯨꯠꯇ ꯕ꯭ꯔꯤꯇꯤꯁ ꯑꯥꯔꯃꯤ ꯆꯤꯐꯁꯤꯡ ꯑꯃꯗꯤ ꯖꯦꯅꯔꯦꯜꯁꯤꯡꯒꯤ ꯐꯣꯇꯣ ꯑꯣꯏꯅ ꯊꯦꯠꯂꯤ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯃꯉꯣꯟꯗ ꯍꯪꯂꯝꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯁꯦꯝꯅ ꯁꯦꯡꯗꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨ ꯑꯆꯨꯝꯕꯅꯤ, ꯃꯔꯝꯗꯤ ꯁ꯭ꯇꯥꯐ ꯀꯣꯂꯦꯖ ꯑꯁꯤꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯕꯁꯤ ꯑꯥꯔꯃꯤ ꯑꯣꯐꯤꯁꯥꯔꯁꯤꯡꯕꯨꯅꯤ, ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯁꯦꯝꯒꯤ ꯃꯊꯛꯇ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯆꯥꯔꯖꯁꯤꯡ ꯇꯧꯔꯛꯈꯤꯕꯁꯤꯡ ꯑꯗꯨ ꯃꯊꯪ-ꯃꯊꯪ ꯃꯍꯥꯛꯅ ꯃꯔꯝ ꯆꯥꯅ ꯑꯥꯔꯃꯤ ꯑꯃꯅ ꯂꯧꯒꯗꯕ ꯊꯧꯗꯥꯡꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯁꯦꯡꯗꯣꯛꯂꯝꯃꯤ꯫ ꯁꯦꯝꯒꯤ ꯄꯥꯎꯈꯨꯝꯁꯤꯡ ꯑꯗꯨꯗ ꯄꯦꯜꯂꯕ ꯏꯟꯀ꯭ꯋꯥꯔꯤ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯗꯨꯅ ꯀꯥꯟꯅꯗꯕ ꯀꯣꯏꯁꯟꯁꯤꯡ ꯁꯦꯝꯗ ꯍꯪꯗꯨꯅ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯂꯩꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯊꯥꯡꯒꯠꯂꯛꯂꯤꯕ ꯆꯥꯔꯖꯁꯤꯡ ꯑꯁꯤ ꯌꯨꯝꯐꯝ ꯌꯥꯎꯗꯦ, ꯃꯔꯝ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯆꯠꯊꯔꯤꯕ ꯏꯟꯀ꯭ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯜꯂꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯃꯨꯛ ꯎꯔꯤꯕ ꯁꯤꯟ ꯑꯁꯤ 1962ꯒꯤ ꯃꯇꯝꯗꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤ ꯆꯩꯅꯥꯅ ꯏꯟꯗꯤꯌꯥꯗ ꯑꯦꯇꯦꯛ ꯇꯧꯔꯛꯇꯨꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯥꯟ ꯇꯧꯕ ꯃꯇꯝꯅꯤ꯫ ꯏꯟꯗꯤꯌꯥ ꯆꯩꯅꯥ ꯂꯥꯟ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯇꯝ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨꯅ ꯔꯦꯗꯤꯑꯣꯒꯤ ꯈꯨꯠꯊꯥꯡꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯄꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯖꯦꯜ ꯑꯃ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯂꯩꯕ ꯁꯦꯝꯒꯤ ꯂꯩꯐꯝꯗ ꯃꯈꯣꯏ ꯄꯨꯟꯅ ꯔꯦꯗꯤꯑꯣ ꯇꯥꯔꯒ ꯂꯩꯔꯤ꯫ ꯄꯥꯎꯖꯦꯜ ꯑꯗꯨꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯤ ꯌꯦꯛꯅꯕ ꯆꯥꯏꯅꯤꯁ ꯐꯣꯔꯁꯁꯤꯡꯅ ꯑꯁꯥꯝꯒꯤ ꯊꯣꯡꯖꯤꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯇꯨꯅ ꯈꯨꯗꯣꯡꯊꯤꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ꯫ ꯑꯁꯥꯝꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯝꯒꯗꯕꯗꯨ ꯈꯟꯕꯗ ꯑꯩꯁꯨ ꯆꯩꯅꯥ ꯐꯥꯎꯔꯤ꯫ ꯄꯥꯎꯖꯦꯜ ꯑꯗꯨꯕꯨ ꯇꯥꯔꯝꯕ ꯁꯦꯝꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯋꯥꯔꯣꯜ ꯑꯗꯨꯗ ꯌꯥꯅꯤꯡꯗꯕ ꯎꯠꯂꯗꯨꯅ ꯍꯥꯏꯔꯝꯃꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯑꯁꯨꯝꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗꯤ ꯀꯅꯥꯅ ꯑꯁꯥ ꯑꯃꯗꯤ ꯊꯧꯅꯥ ꯄꯤꯕꯤꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯄꯦꯟꯗꯕ ꯋꯥꯐꯝ ꯊꯝꯂꯝꯈꯤ꯫ ꯂꯩꯔꯤꯕ ꯋꯥꯐꯝꯗꯤ 1962ꯒꯤ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯆꯩꯅꯥꯒꯤ ꯂꯥꯟ ꯑꯁꯤꯗ ꯏꯟꯗꯤꯌꯥꯅ ꯁꯦꯝ ꯁꯥꯍꯧꯗꯕ ꯑꯃꯗꯤ ꯈꯪꯍꯧꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯥꯏꯅꯤꯁꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤ ꯂꯥꯟꯐꯝ ꯑꯗꯨꯗ ꯏꯟꯗꯤꯌꯥ ꯃꯥꯏꯊꯤꯕꯒ ꯄꯥꯡꯈꯛ ꯑꯣꯏꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯇꯨꯡꯗ ꯁꯦꯝꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒ ꯎꯅꯗꯨꯅ ꯆꯥꯏꯅꯤꯁ ꯐꯣꯔꯁꯁꯤꯡꯅ ꯑꯁꯥꯝ ꯌꯧꯁꯤꯜꯂꯛꯇꯨꯅ ꯃꯥꯏꯊꯤꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯔꯤ꯫ ꯋꯥꯔꯤ ꯁꯥꯅꯔꯤꯕ ꯑꯗꯨꯒꯤ ꯃꯔꯛ ꯊꯠꯅ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯦꯍꯔꯨ ꯎꯅꯕ ꯆꯪꯂꯛꯂꯤ ꯑꯃꯗꯤ ꯁꯦꯝꯁꯨ ꯃꯄꯥꯜꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯔꯦꯗꯤꯑꯣꯒꯤ ꯈꯨꯠꯊꯥꯡꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯔꯣꯜ ꯑꯗꯨꯅ ꯑꯁꯥꯝꯒꯤ ꯇꯦꯖꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯍꯜꯂꯦ꯫ ꯃꯤꯌꯥꯝꯅ ꯑꯥꯔꯃꯤ ꯑꯃꯗꯤ ꯒꯣꯚꯔꯟꯃꯦꯟꯠꯇ ꯊꯝꯂꯝꯕ ꯊꯥꯖꯕꯁꯤꯡ ꯑꯗꯨ ꯃꯥꯡꯍꯜꯂꯦ ꯍꯥꯏꯅ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯊꯝꯂꯝꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯅꯣꯡꯃꯩꯅꯆꯤꯡꯕ ꯄꯤꯗꯨꯅ ꯆꯥꯏꯅꯤꯁ ꯑꯥꯔꯃꯤꯁꯤꯡꯒ ꯊꯦꯡꯅꯍꯟꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯍꯟꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯤ ꯀꯟꯁꯇ꯭ꯔꯛꯁꯟ ꯋꯥꯔꯛꯁꯤꯡꯗ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯃꯆꯥ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯨꯟꯅ ꯇꯥꯔꯕ ꯇꯨꯡꯗ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯀ꯭ꯔꯤꯁꯅ ꯃꯦꯅꯟꯕꯨ ꯔꯤꯖꯥꯏꯟ ꯇꯧꯍꯟꯅꯕꯒꯤ ꯋꯥꯔꯦꯞ ꯂꯧꯔꯝꯈꯤ꯫ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯅꯁꯨ ꯆꯤꯐ ꯑꯣꯐ ꯖꯦꯅꯔꯦꯜ ꯁ꯭ꯇꯥꯐ ꯑꯣꯏꯔꯤꯕ ꯃꯣꯍꯟ ꯀꯣꯜꯕꯨꯁꯨ ꯃꯐꯝ ꯂꯧꯊꯣꯛꯅꯕꯒꯤ ꯋꯥꯐꯝ ꯊꯝꯂꯝꯈꯤ ꯑꯃꯗꯤ ꯍꯧꯖꯤꯛꯀꯤ ꯐꯤꯚꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯕ ꯉꯝꯒꯗꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯅꯥ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯐꯝ ꯂꯧꯊꯣꯛꯅꯕ ꯈꯟꯅꯔꯤꯕ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯅꯅꯤ ꯁꯦꯝꯕꯨ ꯃꯔꯥꯜ ꯁꯤꯖꯤꯟꯅꯗꯨꯅ ꯏꯟꯀ꯭ꯋꯥꯔꯤ ꯆꯠꯊꯍꯟꯈꯤꯕꯗꯨ꯫ ꯃꯁꯤꯗꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯣꯍꯟ ꯀꯣꯜꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯉꯝꯒꯗꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯍꯥꯛ ꯈꯪꯏ ꯍꯥꯏꯗꯨꯅ ꯃꯄꯥꯜꯗ ꯂꯩꯔꯤꯕ ꯁꯦꯝ ꯃꯅꯤꯛꯁꯣꯕꯨ ꯀꯧꯁꯤꯜꯂꯝꯈꯤ ꯑꯃꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯆꯥꯅꯨꯄꯤꯗ ꯃꯣꯍꯟ ꯀꯣꯜꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯉꯝꯒꯗꯕ ꯃꯤꯑꯣꯏ ꯑꯗꯨ ꯁꯦꯝꯅꯤ ꯍꯥꯏꯅ ꯃꯁꯛ ꯇꯥꯛꯂꯝꯈꯤ꯫ ꯑꯁꯨꯝꯅ ꯁꯦꯝꯕꯨ ꯃꯦꯖꯔ ꯖꯦꯅꯔꯦꯜꯗꯒꯤ ꯂꯤeutenant ꯖꯦꯅꯔꯦꯜꯗ ꯄ꯭ꯔꯃꯣꯁꯟ ꯐꯪꯂꯦ ꯑꯃꯗꯤ ꯑꯁꯥꯝꯒꯤ ꯇꯦꯖꯄꯨꯔꯗ ꯂꯩꯕ 4 ꯀꯣꯔꯞꯁꯇ ꯀꯃꯥꯟꯗꯤꯡ ꯑꯣꯐꯤꯁꯥꯔ ꯑꯣꯏꯅ ꯄꯣꯁꯇꯤꯡ ꯄꯤꯔꯝꯈꯤ꯫ ꯁꯦꯝꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯄ꯭ꯔꯃꯣꯁꯟ ꯐꯪꯕꯒꯤ ꯄꯥꯎ ꯑꯗꯨ ꯇꯝꯂꯗꯨꯅ ꯄꯣꯁꯇꯤꯡ ꯇꯥꯔꯤꯕ ꯃꯐꯝ ꯑꯁꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯌꯥꯕ ꯃꯐꯝ ꯑꯃ ꯑꯣꯏꯕꯅ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯇꯣꯉꯥꯟ-ꯇꯣꯉꯥꯟ ꯂꯩꯅꯔꯅꯤ ꯍꯥꯏꯕꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯁꯤꯂꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯁꯦꯝꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯝꯈꯤ꯫ ꯃꯁꯤꯒꯤ ꯇꯨꯡꯗ ꯁꯦꯝꯅ ꯃꯍꯥꯛꯀꯤ ꯄꯣꯁꯇꯤꯡ ꯃꯐꯝ ꯇꯦꯖꯄꯨꯔꯗ ꯂꯥꯛꯂꯤ꯫ ꯕꯦꯁ ꯀꯦꯝꯞꯇ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯁꯦꯝꯒꯤ ꯃꯈꯥ ꯇꯥꯕ ꯂꯥꯟꯃꯤ ꯑꯃꯅ ꯃꯉꯣꯟꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯊꯛ ꯊꯣꯡꯕ ꯂꯥꯟꯃꯤꯁꯤꯡꯅ ꯃꯈꯥ ꯊꯥꯕꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯇꯨꯅ ꯂꯨꯆꯤꯡꯗꯨꯅ ꯂꯥꯟꯊꯦꯡꯅꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯥꯏ ꯄꯥꯛꯇ꯭ꯔꯦ꯫ ꯗꯦꯜꯂꯤꯁꯤ ꯑꯁꯥꯝꯗꯒꯤ ꯂꯥꯞꯅ ꯂꯩꯕ ꯃꯔꯝꯅ ꯀꯅꯥꯝꯇꯅ ꯑꯩꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯗ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯁꯦꯝꯗ ꯊꯝꯂꯝꯈꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯁꯦꯝꯁꯨ ꯃꯃꯨꯠ ꯇꯥꯅ ꯈꯪꯕꯅꯤꯅ ꯃꯍꯥꯛꯅ ꯋꯥꯍꯩ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇꯅ ꯕꯦꯁ ꯀꯦꯝꯞ ꯌꯧꯅꯕ ꯆꯠꯂꯤ꯫ ꯂꯩꯔꯤꯕ ꯋꯥꯐꯝꯗꯤ ꯃꯃꯥꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯔꯦꯗꯤꯑꯣꯒꯤ ꯈꯨꯠꯊꯥꯡꯗ ꯄꯤꯈꯤꯕ ꯋꯥꯔꯣꯜ ꯑꯗꯨꯅ ꯑꯁꯥꯝꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯅꯠꯇꯅ ꯂꯥꯟꯃꯤꯁꯤꯡꯗꯁꯨ ꯑꯆꯧꯕ ꯆꯩꯊꯦꯡ ꯐꯪꯂꯤ ꯍꯥꯏꯕꯁꯤ ꯃꯨꯚꯤ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯈꯪꯂꯦ꯫ ꯑꯁꯨꯝꯅ ꯁꯦꯝꯅ ꯂꯩꯒꯗꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯂꯩꯒꯗꯕ ꯀ꯭ꯋꯥꯇꯔ ꯑꯗꯨꯒꯤ ꯂꯩꯐꯝ ꯇꯥꯛꯂꯕꯁꯨ ꯃꯍꯥꯛꯀꯤ ꯂꯩꯐꯝꯗ ꯆꯪꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯅ ꯒ꯭ꯔꯥꯎꯟ ꯑꯗꯨꯗ ꯈꯥꯝꯂꯤꯕ ꯖꯤꯞ ꯑꯃꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯝꯈꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯍꯨꯏꯆꯦꯟ ꯈꯣꯡꯗꯨꯅ ꯒ꯭ꯔꯥꯎꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯝꯈꯤ꯫
Hojik ground aduda leiriba lanmising aduda semna mahaki oiba warol pidringi mamangda leiriba mayam aduda wahang ama mahakna hangli madudi mioiba ama hektana khwaidagi maru oi haina launariba asi karibuno mayam adugi maraktagi lanmi amana semgi wahang adugi pakhum piraklami misingna khwaidagi maru oi haina khalibasi mi adugi thawai adubuni haireklami maduda semna makha tarakladuna haireklami madu asumba makni adubu lanmi singidi thawaidagi hena maru oibadi lanmi ama oibagi ikai khumnaba aduni seliba uniform adubu suni maram aduna ikai khumnaba adubu ngaktuna thamnabagi damak lanmi singna masagi thawai fawa thadokpa ngami hojikti ai mafam asida laklabanina aigi ayaba yaudana kanamdana post asi thadoktuna satpa yararoi aduga satkhinabagi ayaba dusu aina piraroi matau sumna semna mafam aduda yorokpaga mayam adubu hana puning thogolamki amadi wahai kharasing adu hairamlaga semna mahaki leifamda satkirami semgi wafamsing adudagi lehoriba mayam adusu pungning wakhalda nahongnana thona piduna mayol songlamki aikoibu kari tawgadabano haina marik sumna takpiba ngamba asigumlaba commanding officer asini aikoina mathau taribasi haina lehoribasing aduna makoi masel hainari masigi tungda prime minister yawba awangba thaki mifam amada semna hojik oiriba langi fivam asigi matangda paudamle semna mayam aduda asumna hairi aikoina Chinese force ki movement asi yengsinduna lakpani hojikti aikoigi teamna plan ama tawre madudi border area da leiriba posting asi mapangal kankhadanba yauna khwaidagi maru oiribasi China ga thangnaraga leiriba border sing asi secure oinaba mapung fana ngak senbaduni wafam aduda prime minister Nehru na semda wafam ama khangalami madudi Chinese Communist Party ki chairman Mao Zedong na Indo-China lan asi lepnaba makoigi nakal namagi oiba nongmai kamnaba lepnaba ceasefire adu lauthorokre aduna ceasefire asibu aikoina thugaiba pamdrei haireklami prime minister Nehru gi wafam aduda sogal aduna mifam aduda yauriba atopa mioi amana haireklami aisu prime minister na hairibo wafam asi yaningi hojimaki oina lanmising deploy tawbagi mathau tade mifam aduda yauriba union minister amanasu mahaki oiba wafam thamli yamna wana honaraba tungda hojiki fivam asi normal tarakle aduna normal oina leiriba asida asum leithabana fagani adubu hojik oiriba ground reality sing asengba khangdana makhoina fongdurakliba wafam aduda semna haireklami hojik leiriba situation asi kaya yamna normal oirage haibabu aikoigi lanmi sing asi makhoina leiriba posting thadokuna saningbata natana army fawo oiningba faudre lanmi singna normal oiba pamdre makoina pamliba sidi lanmi oibagi mangkraba izat sanman adubu hanjinba ngamnabagi chance adubuni makoina mai pakwa pami aduga aisu sapmanana mai pakwa adubuni pamlibasi masi haireduna semna hojik China na ceasefire lauthokrabasu makoina tawrokpa yabasing amadi akoina matam sana lokhat hogadaba section thorang adu mahakna mayamda mamutana khangali meeting aduda yauriba Indira Gandhi na semgi wafam sing aduda yaningba fongdokladuna mahaki mapa prime minister da hairami aikoina lanmi singbu support tawdrabadi kanana makhoigi damak lepigani leibaki damakta thawai kathopa asidi lanmi singi mathoni wahai asi tabda semna marak thal aduna sengdoklamki lanmi singi mathau asidi yengnaba singbu hatpa amadi leibak asibu ngak senba adubuni asumna hojikti semna thamlakliba wafam sing yauna lanmi singna lawgadaba thodang sing aduda mayam su yaraduna makata na hena akupa sing adu khananaba operation room da mayam changmina khirami masigi tungda hojik uriba sinasi matam aduda North East Frontier Agency haina kauramba hojikna Arunachal Pradesh hariba state asida 1962 gi India China la loikraba matung 1963 gi matam aduda amuk ulakli mamangda semna pukhatkiba wafam sing adu thabak oina onthokladuna India China gi border paring asida Indian lanmi singna ngamkhai ngak senduna leibaduni hojik uribasi amadi semna lepa leitana leibak asibu ngak senaba lanmi singbu pungning thogali masigi matungda amuk ulaglibasi India gi ahanba prime minister Jawaharlal Nehru na matam khara haksang ngamdana leiramlaba matung heart attack tawduna 1964 da leikhidabada leibak asigi miyamna awaba fongtoklambadu uri asumna Indo-China gi leinaramba tension adu khara ingthakraba tungda 1964 gi loisalamdaida Kolkata da muk sem transfer laklamkhi posting mafamda semna lanmi singbu discipline naina mathau pangthonabagi damak mari leinana mahaki makataba lanmi singda taklambadu uri hojik amuk 1966 gi matam asida India gi prime minister oiramba Lal Bahadur Shastri ne ikhang khangogdana leikhidraba tungda mathangi India gi prime minister oinaba Indira Gandhi na wasak lorambadu uri aduga amaromdana 1966 ki sahi asimaktasu Assam gi manungchana leiramba lunglei amadi Aizolda Mizo National Front na attack satharakpagi pawodu semna phanglamki masina maram oiduna semna lusingba lanmi singna
Mizo Hill District asida satuna oiriba fibam asigi matangda khanaramki. Leiriba wafamdi hariba matam asi Mizorambu India dagi tongan tanabagi akanba ihau ama Mizo National Front na India government ki mayokta leiduna mungna khiba matamni. Hojik lanmi singna Mizo National Front ki satharakliba thawong sing adu khanari. Makhoina hari khungangda leiriba praja singi phangwam thokpa seng sak sing adu Mizo National Front na loina lauduna leire amadi angang singbu namfuda lanmi ohele haibana singbagi akupa report semna lawramki. Masidagi semna oiriba fibam asi kupna mathang yengsilakwa horaklamki. Tangkak amada haibadi 1967 gi matam amada Mizo National Front na Indian lanmi singda attack chatharakpadagi aso apan nanglaba lanmi sing adu semna yengsilamki. Lanmi gi unit ani satpagi manungda unit amada attack adu chatharakpana unit adugi lanmi sing khaktamak aso apan nanglamki. Adubu satminariba aso apan nanghaudraba atopa lanmi gi unit aduna Mizo National Front ki mayokta khut hanba tawdana attack torofa mafam adudai handoraki haibagi paw tabada semda nungaitaba haibadu aramki. Masidagi mahakna khut thongnadana handorokhiba lanmi gi unit adubu lusingkhiba commander aduda gift ama piramki. Semna pirakliba gift adu commander aduna hangdoktuna yenglubada khuji mayam amadi semna ikhiba chithi yaurambadu thengnaramki. Chithi adudana asumna hairi pairiba nongmai adu sijinaduna action lokhatpa ngamdrabanina khuji asi sijillu. Asumna semgi khuji aduna maram oiduna ikan kanadana lanmi singna Mizo National Front ki mayokta action lokhatpa horaklami. Nakal ani khut thongnaduna Indian lanmi singna Mizo National Front ki mi singbu hatpa tupa tawduna matam adugi oina khudum chanba ngamlamki. Matau asumna Lieutenant General Sam Maniksona thongnafana mahaki lising makhada North East insurgent attack singdagi India bu ngak sen khiba adugi mahakna thongnafana lawkhiba thodang asibu masak khangba oina Sembu India gi third highest civilian award oiriba Padma Bhushan piduna 1968 ki matam aduda mahakpu ikai khumnaba ulamki. Masidagi amuk sinasi 1969 da West Pakistan da amuk ulakli. Matam amada India Pakistan khaidonadrigi mamangda semga luna tinakiba aduga hojina Pakistan Army ki Commander in Chief oiriba General Yahya Khan na March 25 1969 da military shasan makha chatharaduna Pakistan ki president oibagi sas adu General Yahya Khan na lawramki. Nakal amadana hariba sahi 1969 asidasu Sam Maniksosu Lieutenant General dagi General da promotion fangduna Chief of Army Staff oina Army ki khwaidagi wangba post asi paiduna thaupuba horamki. Masigi tungda Army Chief oiriba Sembu Kashmir gi mafam amada interview lorambadu uri. Hariba interview aduda tongan ba wahang sing mangonda hangbada Semna piriba pahum sing adudagi mahaksi Army Chief ama oina Delhi da leiduna yengsinbabudi mahaki lanmi singa toina unaraga leibana hena pami habasi movie asibu yengliba akhoina khangle. Interview lorambadu loiraba tungda Semna at Gorkha Rifles ki lanmi sing adubu yengsilamki. Hojik uriba sin asimagni movie asigi horakpada utkiba Sam Maniksogi ming asigi mahut Sam Bahadur haina lanmi amana kaukibadu. Hariba matang adu Sembu interview lawramliba nupi adusu lapna yengduna leibana Sam Bahadur haina kaukibadu mahaksu tahorami amadi mahaki diary da isalamki. Masina oibatai Sam Maniksobu leibak miyamna Sam Bahadur haina khangnakribasi. Masigi tungda Sam amadi mahaki makhataba lanmi Singapurna Delhi da amuk chatnabagi damak khongsalak Semga puna hojik chanminariba mahaki military assistant oiba DP kauba lanmi aduda Semna hairami lan haibasidi front line dadang songnaraga leiba nate adunani Delhi dasu leiba mathau taribasi. Matau asumna makhoi sing adu Delhi yaurakle masigi tungda Sem amadi mahaki nupiga loinana dinner party amagidamak laklamki. Semgi military assistant DP na Sembu mayamna Sam Bahadur haina khangnakhibagi mari leinaba se ama Semda piduna yenghali. Mi mayamna Sembu tongan ba mingsing tholabasu Sam Bahadur hariba ming asidi aigi favorite oire haina Semna fongdole. Masidagi Semna mahaki nupi adu mafam chana table amada famhan labatungda party aduda lakiba Prime Minister Indira Gandhi unaba sangli. Unaba adugi khudong saba lauduna Semna Indira Gandhi da budget ki matangda khananabai wafam hogdokle. Indira Gandhi ki nakanda lepnaga leiriba Defense Secretary na Sem gi wafam adu asigum labo occasion asida khanabada matang sade haramki. Maduda Semna harai Defense Secretary, Defense Minister amadi Prime Minister su loina mafam asida leirei aduna sidagi hena matang matam saba haiba ma leiraroi Army singi khusukhlai equipment mathau tai aina budget henganabi haiba matamda mari leinaba file sing adu mathak thongba authority na ayaba piba mathau tai haina aingonda harai aina kiribadi file sing adu nangonda haibadi Prime Minister de yoba matamdadi ai retire tawkhibana halani haina Semna confident leina mahaki wafam sing adu Prime Minister da thamle.
Prime Minister nasu sem gi wafam aduda mahak yengsinge haina khangali masidagi sem na mafam aduda itholok tuna mahaki military assistant DP da hairami aina nangonda hydra lan haibasidi front line dadang soknaba nate haibaduni DP nasu sumi sar hairi masigi tungda sembu Prime Minister Indira Gandhi na kaurokpadai unaba chalamki Laibak asida semna lusingliba army gi mingsat asi hengalakpa amadi yumthangnariba Pakistan da military na sakti pairag laiba asida Pakistan gumna India da su democratic government lairiba asibu inthuduna military coup tawduna army na Pakistan da tawba adugumna India da su martial law salairakadra haibagi singnaba adu Prime Minister Indira Gandhi na sem da thamlamki wafam adu da semna ahakti politics na interest laite aigi haibubu army di aigi punsini haireduna Pakistan da tawba adugumna mahangna kaidungda tawroi haina Prime Minister Indira Gandhi gi singnabadu mahangna kohalamki aroi boina semna nursery ram samaka Prime Minister da ningsinglamki madudi nasagi na thaw adu nasana yengsinjaba aduga aigina isana yengsinjaba hairamlaga mahak mafam adudai tholaklamki hojik matamasi asum hojilakwana 1971 yorklami hariba matamasi Pakistan da political gi sarangnaba thoktuna tangdu laitadaba fibam amada lairamki Pakistan si matam aduda East Pakistan amadi West Pakistan haina lam ani sina punsilaga semli East Pakistan haribasina hojiki Bangladesh puni aduga West Pakistan haribasina hojiki Pakistan asini lam ani asigi mayaidana India lairibani matam aduda tongan ba maram singdagi East Pakistan na West Pakistan dagi tongan taaduna Bangladesh hariba lebak asibu semba palmamki masina maram oiduna East Pakistan gi miyamna ningtamna bagidamak akanba ihau ama sangsilakpadu akoina hojik sin asida uri adubu matamdugi East Pakistan amadi West Pakistan apunbagi military dictator General Yahya Khan gi pautak yathang mathung ina Operation Searchlight hauraduna East Pakistan gi miyamna ihau horiba adubu Pakistan Army sing thajanduna tamthiba mongda hatpa tupa otpa naiba tawduna miyamna ihau horiba adugi mayokta akanba mong amada Pakistan Army singna response piramki tongan ba thokpa thodok singi manungda thodok amada East Pakistan da leiba Dhaka University da ihau horiba miyam amabu tika na lusingba Pakistan Army na loinamak hatoklamki tika hariba Pakistan Army gi lusingba si matam amada Indian Military Academy da semna boxing match amada maithiba pikhiba miyoi adubuni hojik yumthangnariba lebakta oiriba fibam asida Prime Minister yauna sem gapuna mifam pangthoktuna khanari Maduda tikana lusingba Pakistan Army na Dhaka University da miyam hat khibadуда semna wafam khara phongdokli madudi tikasi Indian Military Academy da matam aduda sakakpa miyoi da butcher haina khangna khibani aduga hojik Dhaka University da mahangna lusingduna sathakhiba operation asidai mahaksi the butcher of Bengal oire haina phongdokli East Pakistan asi Bengali Muslim singna namna taba mafam amani amadi Dhaka University da hat khiba miyoi singadu Bengali Muslim ngaktani masigi damakta ni semna tikabu butcher of Bengal oire haina phongdoklibasi oiriba fibam asigi matangda Prime Minister Indira Gandhi na mahaki oiba wafam thamli East Pakistan da Pakistan Army na satharakliba mihat mipun asina hojik fawda India da refugee la kunthra muksang silakre hairaduna semda Pakistan da satnabagi wafam Prime Minister na thamlamki maduda semna aina East Pakistan da sanglabadi lal lauthobo oina thokloidra hairaduna Prime Minister da nahak lan gidamak sem sarabra haina semna hangli adubu Prime Minister na lan tongnaba sem da khangalabasu sem na mahakti lan gidamak ta sem sadri hairaduna 1962 gi India China War da India maithiba nangkhiba adugumna amuk hanna thoktana bagidamak strategic oiba wafam kya sem na Prime Minister yawba Council of Ministers singi mifam aduda thamlamki sem na hairi April tha asi losilakadore aduna Himalayan chingsang singda sagalakwa horokpadagi unsing saudorakwa horoklani maduna maram oiduna Chinese force sing India romda sangsilakpada laina thoklagani aduga nakan amaromdana East Pakistan da monsoon laktuna nong suba horoklagani mathaktana un saudorakwa aduga makhadana nong suba maram asina aikhoigi lanmi singna sathok sasin tawbada apanba oibada natana aikhoigi lanmi singna air support fawba phangba ngamloi aduna hojik Pakistan gi mayokta lan tawsilabadi India China War adugumna aikoi maithiba nangani oirakpa yabasing asida nakhoidadi problem leramdaba yai adubu aingondadi problem lei aidi maithiba pamde adubu lanmi akhoidi nahakna haibadi Prime Minister na taw haibadu tawgani aduna nahaki order adu piro haiba wafam sing asi semna mayek sengna thamli mahaki wafam sing adudagi Prime Minister na ngahak khallaba tungda mayam adu horen pung mari da amuk hanna punnaba hairaduna mifam adu loisilamki amadi mayam adu mathang chanagrabasu sembu mafam asida lehaunaba Prime Minister na khangali
ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯥ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯃꯛ ꯉꯥꯏꯔꯕꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯁꯦꯝꯗ ꯋꯥꯐꯝ ꯑꯃꯗ ꯐꯣꯡꯗꯣꯔꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯁꯦꯝꯅ ꯃꯍꯥꯛ ꯊꯕꯛꯇꯒꯤ ꯇꯣꯛꯅꯕꯒꯤ ꯔꯤꯖꯥꯏꯅꯦꯁꯟ ꯑꯗꯨ ꯍꯧꯖꯤꯛ ꯄꯤꯔꯛꯎꯔꯥ ꯅꯠꯇ꯭ꯔꯒ ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯄꯤꯔꯛꯎꯔꯥ ꯍꯥꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯍꯥꯏꯔꯤ꯫ ꯃꯗꯨꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯅꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯉꯥꯛꯇꯔꯥ ꯍꯥꯏꯅ ꯁꯦꯝꯗ ꯍꯪꯂꯤ꯫ ꯁꯦꯝꯅ ꯍꯥꯏꯔꯛꯏ, ꯅꯉꯣꯟꯗ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯍꯥꯏꯕ ꯑꯁꯤ ꯑꯩꯒꯤ ꯏꯊꯧꯅꯤ, ꯂꯥꯟ ꯁꯣꯛꯅꯕꯅ ꯑꯩꯒꯤ ꯊꯕꯛꯅꯤ, ꯑꯗꯨꯒ ꯑꯩꯅ ꯂꯥꯟꯊꯦꯡꯅꯔꯤꯕ ꯑꯁꯤ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯁꯦꯝꯗ ꯊꯥꯖꯕ ꯊꯝꯂꯗꯨꯅ ꯂꯥꯟꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯍꯧꯔꯣ, ꯁꯦꯝ ꯁꯥꯕꯗꯪꯅꯤ, ꯈꯨꯗꯛꯇ ꯑꯦꯛꯁꯟ ꯍꯧꯒꯗꯕ ꯅꯠꯇꯦ ꯍꯥꯏꯅ ꯁꯦꯝꯗ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯦꯝꯅ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯈꯜꯂꯕ ꯇꯨꯡꯗ ꯃꯍꯥꯛꯅ ꯆꯦꯖꯦꯠ ꯑꯃꯗ ꯇꯥꯔꯤꯛ ꯏꯔꯗꯨꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯂꯥꯟ ꯇꯧꯔꯛꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯥꯟ ꯇꯧꯒꯅꯤ ꯍꯥꯏꯔꯗꯨꯅ ꯆꯦ ꯑꯗꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯄꯤꯔꯝꯈꯤ꯫ ꯃꯁꯤꯒꯤ ꯇꯨꯡꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯤꯂꯤꯇꯔꯤ ꯖꯦꯅꯔꯦꯜ ꯌꯥꯌꯥ ꯈꯥꯟꯅ ꯏꯟꯗꯤꯌꯥꯒ ꯂꯩꯅꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯁꯤꯕꯨ ꯁꯣꯜꯕ ꯇꯧꯅꯕ ꯂꯧꯈꯠꯄ ꯌꯥꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯂꯛꯅꯕ ꯌꯨ.ꯑꯦꯁ. ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯤꯆꯥꯔꯗ ꯅꯤꯛꯁꯟꯗ ꯍꯥꯏꯔꯝꯈꯤ꯫ ꯂꯩꯔꯤꯕ ꯋꯥꯐꯝꯗꯤ ꯃꯇꯝ ꯑꯗꯨꯗ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯔꯛꯇ ꯂꯩꯅꯕ ꯃꯔꯤꯗꯒꯤꯗꯤ ꯄꯥꯀꯤꯁꯇꯥꯟ ꯑꯃꯗꯤ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯔꯛꯇꯅ ꯍꯦꯟꯅ ꯅꯛꯁꯤꯟꯅꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃꯗ ꯂꯩꯔꯝꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨ.ꯑꯦꯁ. ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯤꯆꯥꯔꯗ ꯅꯤꯛꯁꯟꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯔꯤꯕ ꯍꯦꯅꯔꯤ ꯀꯤꯁꯤꯟꯖꯔ ꯏꯟꯗꯤꯌꯥꯗ ꯂꯥꯛꯇꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯒ ꯎꯅꯔꯝꯈꯤ꯫ ꯎꯅꯕ ꯑꯗꯨꯗ ꯁꯦꯝꯁꯨ ꯌꯥꯎꯔꯝꯈꯤ꯫ ꯍꯦꯅꯔꯤ ꯀꯤꯁꯤꯟꯖꯔꯅ ꯏꯁ ꯄꯥꯀꯤꯁꯇꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯔꯤꯐ꯭ꯌꯨꯖꯤ ꯈꯔꯈꯛꯀꯤꯗꯃꯛ ꯏꯟꯗꯤꯌꯥꯅ ꯂꯥꯟ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯂꯦꯞꯅꯕꯒꯤ ꯋꯥꯐꯝ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯊꯝꯂꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯅ ꯀꯤꯁꯤꯟꯖꯔꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯔꯤꯐ꯭ꯌꯨꯖꯤ ꯃꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛꯇꯤ 70 ꯂꯥꯈ ꯌꯧꯔꯦ, ꯑꯩꯒꯤꯗꯤ ꯑꯇꯣꯞꯄ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ, ꯍꯧꯖꯤꯛꯇꯤ ꯖꯦꯅꯔꯦꯜ ꯁꯦꯝ ꯃꯅꯤꯛꯁꯣꯗ ꯁꯤꯟꯅꯈ꯭ꯔꯒꯅꯤ, ꯅꯍꯥꯛꯅ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯑꯁꯤ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯍꯜꯍꯟꯈꯤꯅꯕ ꯄꯥꯀꯤꯁꯇꯥꯟꯗ ꯍꯥꯏꯔꯨꯕꯅ ꯐꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯃꯗꯨ ꯉꯝꯗ꯭ꯔꯒꯅ ꯁꯦꯝ ꯃꯅꯤꯛꯁꯣꯅ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯑꯁꯤ ꯃꯌꯨꯝꯗ ꯆꯠꯍꯟꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯁꯦꯝꯗ ꯌꯦꯡꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯑꯆꯦꯠꯄ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯦꯅꯔꯤ ꯀꯤꯁꯤꯟꯖꯔꯗ ꯈꯪꯍꯜꯂꯝꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯁꯦꯝ ꯃꯅꯤꯛꯁꯣꯒꯤ ꯂꯤꯆꯤꯡ ꯃꯈꯥꯗ ꯂꯥꯟꯒꯤ ꯁꯦꯝ ꯁꯥꯕ ꯑꯣꯏꯅ ꯑꯀꯟꯕ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯁꯦꯝꯅ ꯍꯛꯊꯦꯡꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯆꯠꯇꯨꯅ ꯂꯥꯟꯃꯤꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯝꯕꯗꯨ ꯎꯔꯤ꯫ ꯃꯍꯥꯛꯅ ꯂꯥꯟꯃꯤ ꯃꯌꯥꯝꯗ ꯑꯁꯨꯝꯅ ꯄꯥꯎꯇꯥꯛ ꯄꯤꯔꯤ, ꯅꯈꯣꯏꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯅꯤꯡꯁꯤꯡꯒꯗꯕꯁꯤ ꯑꯩꯈꯣꯏꯁꯤ ꯂꯥꯟꯃꯤꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯔꯣꯏꯗꯕꯅꯤ, ꯍꯨꯔꯥꯟꯕ ꯃꯤ ꯅꯠꯇꯦ, ꯂꯥꯟꯐꯝ ꯃꯅꯨꯡꯗ ꯌꯦꯛꯅꯕꯗ ꯈꯛ ꯃꯤꯠꯌꯦꯡ ꯊꯝꯒꯗꯕꯅꯤ, ꯃꯤꯒꯤ ꯄꯩꯁꯥꯗ ꯅꯠꯇ꯭ꯔꯒ ꯄꯣꯠꯆꯩꯅꯆꯤꯡꯕꯗ ꯃꯤꯠꯌꯦꯡ ꯊꯝꯂꯣꯏꯗꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯄꯥꯎꯇꯥꯛ ꯄꯤꯔꯤ꯫ ꯑꯁꯨꯝꯅ ꯏꯟꯗꯤꯌꯟ ꯂꯥꯟꯃꯤꯁꯤꯡꯅ ꯂꯥꯟꯒꯤ ꯊꯧꯔꯥꯡ ꯇꯧꯔꯛꯂꯤꯕ ꯑꯗꯨ ꯄꯥꯀꯤꯁꯇꯥꯟ ꯕꯣꯔꯗꯔ ꯇꯝꯅ ꯆꯪꯁꯤꯜꯂꯛꯄꯒꯤ ꯄꯥꯎ ꯑꯗꯨ ꯄꯥꯀꯤꯁꯇꯥꯟ ꯃꯤꯂꯤꯇꯔꯤ ꯖꯦꯅꯔꯦꯜ ꯌꯥꯌꯥ ꯈꯥꯟꯁꯨ ꯎꯔꯝꯈꯤ꯫ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ, ꯅꯦꯚꯤ ꯑꯃꯗꯤ ꯑꯦꯌꯔ ꯐꯣꯔꯁꯁꯨ ꯂꯣꯏꯅꯃꯛ ꯑꯃꯒ ꯑꯃꯒ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯄꯤꯅꯗꯨꯅ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕꯗꯨ ꯎꯔꯤ꯫ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯤꯂꯤꯇꯔꯤ ꯅꯦꯠꯋꯥꯔꯛ ꯑꯁꯤ ꯃꯃꯥꯡꯉꯩ ꯃꯇꯝꯗꯒꯤ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯅ ꯂꯩꯕꯒꯤ ꯄꯥꯎ ꯑꯗꯨ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯇꯝꯂꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯁꯦꯝ ꯎꯅꯕ ꯑꯃꯗ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯗ ꯑꯣꯏꯔꯤꯕ ꯔꯤꯐ꯭ꯌꯨꯖꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯀꯟꯇ꯭ꯔꯣꯜꯒꯤ ꯋꯥꯡꯃꯗ ꯆꯠꯈ꯭ꯔꯦ, ꯑꯗꯨꯕꯨ ꯂꯥꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯧꯕꯗꯤ ꯄꯥꯝꯗꯦ ꯍꯥꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯁꯦꯝꯅ ꯂꯥꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯧꯕꯒꯤ ꯃꯊꯧ ꯇꯥꯗꯦ, ꯌꯥꯌꯥ ꯈꯥꯟꯕꯨ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ, ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯂꯧꯁꯤꯡ ꯈꯪꯕ ꯎꯕ ꯑꯗꯨꯗ ꯔꯤꯌꯦꯛ ꯇꯧꯗꯕꯅꯤ, ꯏꯃꯣꯁꯟꯗ ꯑꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯕꯅꯤ ꯍꯥꯏꯔꯝꯈꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯌꯥꯌꯥ ꯈꯥꯟꯅ ꯄꯤꯕ ꯄꯥꯎꯖꯦꯜ ꯑꯃꯗ ꯌꯦꯛꯅꯕꯅ ꯇꯧꯔꯛꯂꯤꯕꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯂꯩꯈ꯭ꯔꯦ, ꯍꯧꯖꯤꯛꯇꯤ ꯌꯦꯛꯅꯕꯁꯤꯡꯕꯨ ꯇꯨꯝꯅ ꯃꯥꯡꯍꯟꯅꯕꯒꯤ ꯈꯣꯡꯊꯥꯡ ꯄꯥꯀꯤꯁꯇꯥꯟꯅ ꯄꯥꯏꯈꯠꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯝꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯥꯀꯤꯁꯇꯥꯟ ꯂꯥꯟꯃꯤꯁꯤꯡꯅ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 3, 1971ꯗ ꯉꯝꯈꯩ ꯂꯥꯟꯁꯤꯜꯂꯛꯇꯨꯅ ꯏꯟꯗꯤꯌꯥꯒꯤ ꯖꯝꯃꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯃꯗꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯍꯧꯔꯛꯂꯝꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯩꯕ ꯑꯦꯌꯔꯐꯤꯜꯗꯁꯤꯡꯗꯁꯨ ꯄꯥꯀꯤꯁꯇꯥꯟꯅ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤ꯫ ꯑꯦꯇꯦꯛ ꯇꯧꯔꯛꯄꯒꯤ ꯄꯥꯎꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯁꯦꯝꯅ ꯅꯨꯃꯤꯠ ꯑꯁꯤꯅꯤ ꯑꯩꯈꯣꯏꯅ ꯉꯥꯏꯔꯛꯂꯤꯕꯁꯤ, ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯈꯪꯍꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 3 ꯑꯁꯤꯒꯤ ꯅꯣꯡꯉꯥꯟꯕꯗ, ꯍꯥꯏꯕꯗꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 4 ꯑꯁꯤꯗꯅꯤ ꯁꯦꯝꯅ ꯃꯃꯥꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯆꯦ ꯑꯃꯗ ꯏꯈꯤꯕ ꯂꯥꯟ ꯍꯧꯒꯗꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯑꯣꯏꯔꯝꯈꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯁꯦꯝꯅ ꯄ꯭ꯂꯥꯟ ꯇꯧꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯊꯪ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯌꯣꯛꯇ ꯏꯟꯗꯤꯌꯥꯅ ꯗꯤꯁꯦꯝꯕꯔ 4ꯒꯤ ꯑꯍꯤꯡꯗꯒꯤ ꯅꯣꯡꯊꯛ ꯀꯪꯐꯥꯜ ꯑꯃꯗꯤ ꯏꯁꯤꯡꯒꯤ ꯃꯥꯏꯀꯩ ꯑꯍꯨꯝꯒꯤ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡ ꯑꯃꯗ ꯏꯟꯗꯤꯌꯥꯅ ꯈꯨꯠ ꯍꯟꯕ ꯍꯧꯔꯝꯈꯤ꯫ ꯏꯟꯗꯤꯌꯥꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯔꯤ ꯑꯃꯗꯤ ꯏꯁ ꯄꯥꯀꯤꯁꯇꯥꯟꯒꯤ ꯁꯤꯂꯦꯠꯇ ꯄꯥꯀꯤꯁꯇꯥꯟ ꯐꯣꯔꯁꯁꯤꯡꯕꯨ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯒꯤ ꯄꯥꯎ ꯑꯗꯨ ꯁꯦꯝꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯇꯝꯂꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯤꯂꯤꯇꯔꯤ ꯖꯦꯅꯔꯦꯜꯅ ꯃꯈꯣꯏ ꯃꯥꯏꯊꯤꯕꯒꯤ ꯔꯤꯄꯣꯔꯠꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯩ ꯍꯧꯅ ꯁꯥꯎꯔꯤ꯫ ꯑꯁꯨꯝꯅ ꯏꯁ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯔꯨꯑꯣꯏꯕ ꯁꯤꯇꯤ ꯙꯥꯀꯥꯗ, ꯍꯧꯖꯤꯛꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯥꯀꯤꯁꯇꯥꯅꯤ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇꯒꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯀꯣꯏꯁꯤꯜꯂꯒ ꯊꯝꯕ ꯉꯝꯂꯝꯈꯤ ꯑꯃꯗꯤ ꯁꯦꯝꯅ ꯄꯥꯀꯤꯁꯇꯥꯅꯤ ꯐꯣꯔꯁꯁꯤꯡ ꯑꯗꯨꯗ ꯁꯔꯦꯟꯗꯔ ꯇꯧꯅꯕꯒꯤ ꯋꯥꯐꯝ ꯂꯥꯎꯊꯣꯛꯂꯝꯈꯤ꯫
ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯔꯦꯟꯗꯔ ꯇꯧꯅꯕꯒꯤ ꯄ꯭ꯔꯣꯄꯣꯖꯦꯜ ꯑꯗꯨ ꯏꯟꯗꯤꯌꯥꯗ ꯈꯪꯒꯠꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯁ ꯄꯥꯀꯤꯁꯇꯥꯟꯗ ꯂꯩꯔꯤꯕ ꯄꯥꯀꯤꯁꯇꯥꯟ ꯂꯥꯟꯃꯤꯁꯤꯡꯅ ꯏꯟꯗꯤꯌꯥꯗ ꯁꯔꯦꯟꯗꯔ ꯇꯧꯔꯛꯇꯨꯅ ꯑꯔꯣꯏꯕꯗ ꯏꯁ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯕꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯄꯨ ꯄꯥꯀꯤꯁꯇꯥꯟꯗꯒꯤ ꯏꯟꯗꯤꯌꯥꯅ ꯅꯤꯡꯇꯝꯕ ꯐꯪꯍꯜꯂꯝꯈꯤ꯫ ꯃꯁꯤꯒꯤ ꯇꯨꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯕꯨ ꯕꯪꯒ꯭ꯂꯥꯗꯦꯁ ꯋꯥꯔ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯄꯒꯤꯗꯃꯛ MP ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯃꯍꯥꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯝꯃꯤ ꯑꯃꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯗ ꯊꯥꯒꯠ ꯋꯥꯔꯣꯜ ꯊꯝꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯒꯤ ꯄꯣꯄꯨꯂꯔꯤꯇꯤ ꯃꯤꯡꯆꯠ ꯑꯁꯤꯁꯨ ꯍꯦꯟꯒꯠꯂꯛꯏ ꯑꯃꯗꯤ ꯍꯧꯖꯤꯛꯇꯤ ꯃꯥꯂꯦꯝꯒꯤ ꯐꯝꯕꯥꯛꯇ ꯏꯟꯗꯤꯌꯥꯒꯤ ꯇꯧꯕ ꯉꯝꯕꯁꯤꯡ ꯁꯛꯇꯤ ꯑꯗꯨ ꯃꯁꯛ ꯈꯪꯗꯨꯅ ꯑꯆꯧꯕ ꯐꯤꯗꯥ ꯀꯟꯕ ꯉꯝꯂꯦ꯫ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛꯇꯤ ꯁꯦꯝꯅ ꯄꯥꯡꯊꯣꯛꯀꯗꯕ ꯃꯊꯧ ꯑꯗꯨ ꯂꯣꯏꯔꯦ ꯈꯟꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯃꯍꯥꯛ ꯔꯤꯇꯥꯌꯔꯃꯦꯟ ꯇꯧꯅꯕꯒꯤ ꯆꯤꯊꯤ ꯑꯗꯨ ꯁꯦꯝꯅ ꯄꯤꯔꯝꯈꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒ ꯎꯅꯕ ꯑꯗꯨꯗ ꯁꯦꯝꯅ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯑꯃ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯃꯃꯥꯡꯗ ꯌꯥꯌꯥ ꯈꯥꯟꯅ ꯑꯩꯒꯤ ꯕꯥꯏꯠ ꯂꯧꯈꯤꯕꯒꯤ ꯄꯩꯁꯥ ꯄꯤꯔꯛꯈꯤꯗꯕ ꯑꯗꯨꯒꯤꯗꯃꯛ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯑꯃ ꯂꯧꯔꯦ꯫ ꯑꯁꯨꯝꯅ ꯁꯦꯝꯕꯨ ꯍꯧꯖꯤꯛꯇꯤ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯅ ꯁꯦꯝꯅ ꯔꯤꯇꯥꯌꯔꯃꯦꯟ ꯇꯧꯒꯗꯕ ꯅꯨꯃꯤꯠ 15ꯈꯛ ꯉꯥꯏꯔꯕ ꯃꯇꯝꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯖꯦꯅꯔꯦꯜ ꯁꯦꯝ ꯃꯅꯤꯛꯁꯣꯅ ꯂꯥꯟꯗ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯑꯗꯨꯕꯨ ꯁꯛꯈꯪꯕ ꯑꯣꯏꯅ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯍꯥꯛꯄꯨ ꯖꯦꯅꯔꯦꯜꯗꯒꯤ ꯐꯤꯜꯗ ꯃꯥꯔꯁꯦꯜꯗ ꯄ꯭ꯔꯣꯃꯣꯁꯟ ꯄꯤꯔꯝꯈꯤ꯫ ꯐꯤꯜꯗ ꯃꯥꯔꯁꯦꯜ ꯍꯥꯏꯔꯤꯕ ꯇꯣꯞ ꯇꯣꯞꯄ ꯔꯦꯡ ꯑꯁꯤ ꯃꯔꯨ ꯑꯣꯏꯅ ꯂꯥꯟꯒꯤ ꯃꯇꯝꯗ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯅ ꯊꯕꯛ ꯇꯧꯈꯤꯕ ꯖꯦꯅꯔꯦꯜꯗ ꯄꯤꯕ ꯔꯦꯡ ꯑꯣꯏꯕꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯁꯦꯝꯒ ꯊꯥꯔꯒ ꯃꯤꯑꯣꯏ ꯑꯅꯤ ꯈꯛꯇꯃꯛꯅ ꯔꯦꯡ ꯑꯁꯤ ꯌꯧꯅ ꯐꯪꯕ ꯉꯝꯂꯤ꯫ ꯁꯦꯝ ꯃꯅꯤꯛꯁꯣꯅ ꯑꯥꯔꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯕ ꯃꯊꯧ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯗꯨꯅ ꯖꯅꯋꯥꯔꯤ 1973ꯗ ꯃꯍꯥꯛꯅ ꯆꯥꯎꯊꯣꯛꯆꯕ ꯑꯃꯒ ꯂꯣꯏꯅꯅ ꯊꯕꯛꯇꯒꯤ ꯔꯤꯇꯥꯌꯔ ꯇꯧꯔꯝꯈꯤ ꯑꯃꯗꯤ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯆꯞ ꯆꯥꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯝꯈꯤ꯫ ꯑꯁꯨꯝꯅ ꯐꯤꯜꯗ ꯃꯥꯔꯁꯦꯜ ꯁꯦꯝ ꯃꯅꯤꯛꯁꯣꯒꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯂꯣꯏꯁꯤꯜꯂꯝꯗꯥꯏ ꯃꯤꯀꯨꯞꯇ "I am okay" ꯍꯥꯏꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯝꯂꯒ 1914ꯗ ꯄꯣꯛꯈꯤꯕ ꯁꯦꯝ ꯃꯅꯤꯛꯁꯣꯅ 2008ꯗ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯈꯤ ꯍꯥꯏꯕꯒꯤ ꯁꯝꯂꯞꯄ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯔꯣꯏꯕꯗ ꯎꯠꯂꯗꯨꯅ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯤ꯫ ꯉꯁꯤꯒꯤꯗꯤ ꯐꯤꯂꯝ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯀꯃꯦꯟ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯑꯃꯗꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯃꯨꯚꯤꯁ ꯔꯤꯚꯤꯜ ꯃꯅꯤꯄꯨꯔꯅ ꯑꯔꯣꯏꯕꯗ ꯃꯌꯥꯝꯗ ꯅꯤꯡꯁꯤꯡꯖꯔꯤ꯫